ꯑꯩꯒꯤ 1 monthꯀꯤ ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯀꯩꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ꯫ ꯁꯤꯁꯤꯡꯁꯤꯅ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯃꯤꯅꯤꯠꯁꯇꯒꯤ ꯆꯦꯟꯕꯅꯦ, ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯁꯤ ꯃꯅꯥꯛ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯨꯕꯅꯦ꯫ ꯑꯗꯣ ꯃꯊꯪ ꯎꯠꯂꯛꯀꯦ, ꯌꯦꯡꯁꯦ ꯀꯩꯀꯩꯅꯣ, ꯂꯨꯄꯥ ꯀꯌꯥ ꯆꯪꯈ꯭ꯔꯦꯗꯣ꯫ ꯍꯥꯏ ꯃꯌꯥꯝ, ꯁꯥꯕꯗ ꯂꯣꯏꯔꯦ꯫ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯀꯣ, ꯑꯗꯣ ꯀꯩꯅꯣ ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝ ꯂꯧꯔꯛꯄꯅꯦ, ꯑꯗꯣ ꯀꯩꯀꯩ ꯂꯧꯔꯛꯀꯦꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ꯫ ꯃꯊꯪ ꯎꯠꯂꯛꯀꯦꯀꯣ, ꯄꯦꯀꯦꯖꯤꯡꯗ ꯀꯩꯀꯩ ꯌꯥꯎꯋꯦꯗꯣ ꯎꯠꯂꯛꯀꯦ꯫ ꯖꯤꯔꯥ ꯄꯦꯀꯦꯠ, ꯀꯣꯜꯒꯦꯠ, ꯁꯤꯅ ꯈꯣꯏꯍꯤ, ꯃꯆꯨ ꯄꯥꯎꯗꯔꯅꯤꯀꯣ꯫ ꯁꯥꯄꯣꯟꯁꯦ ꯑꯃꯃꯝ ꯂꯧꯕꯁꯦ ꯍꯦꯛꯇꯅꯦ ꯂꯣꯏꯈꯤꯕꯗꯅꯦ, ꯁꯨꯝ ꯂꯣꯏꯈꯤꯕꯒ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯒ ꯇꯟꯖꯥ ꯆꯥꯟꯅꯕꯗꯣ ꯍꯦꯛꯇ, ꯑꯗꯨꯒꯤꯅꯦ ꯇꯟꯕ ꯑꯩꯅ ꯍꯟꯗꯛꯇꯤ ꯁꯤ ꯑꯣꯏꯅ ꯂꯧꯁꯜꯂꯛꯑꯕꯅꯦ꯫ ꯄꯣꯍꯥꯅꯦ, ꯄꯣꯍꯥꯁꯦ ꯄꯥꯝꯃꯦꯕꯀꯣ꯫ ꯁꯤꯅ ꯌꯥꯝ ꯆꯥꯎꯕꯗꯤ ꯂꯧꯔꯛꯇ꯭ꯔꯦ, ꯀꯩꯅꯣ ꯑꯣꯏꯅ ꯁꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ, ꯁꯣꯌꯥ ꯁꯣꯁꯅꯤ꯫ ꯅꯦꯛꯁꯇꯅ ꯊꯥꯎ ꯕꯣꯇꯜ, ꯄꯥꯁꯇꯥꯅꯦ, ꯑꯣꯜ ꯁꯤꯖꯟ ꯄꯥꯁꯇꯥ ꯍꯥꯏꯌꯦ꯫ ꯁꯤꯅ ꯍꯋꯥꯏ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯅꯤꯀꯣ, ꯍꯥꯐ ꯀꯦꯖꯤ꯫ ꯄꯦꯀꯦꯠꯁꯦ 20-20꯫ ꯁꯤꯅ ꯀꯩꯅꯣ ꯍꯋꯥꯏ ꯃꯪꯒꯜ, ꯍꯋꯥꯏ ꯊ꯭ꯔꯥꯛ ꯑꯀꯪꯕ ꯃꯪꯒꯜꯗꯣ, ꯀꯩꯅꯣ ꯁꯤ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯆꯅꯥ ꯑꯆꯧꯕꯤꯗꯣ, ꯁꯤꯁꯨ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ꯫ ꯁꯤꯅ ꯔꯥꯖꯃꯥ, ꯁꯤꯁꯨ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ꯫ ꯁꯤꯅ ꯁꯣꯌꯥ ꯆꯪ, ꯁꯤ ꯄꯋꯥ ꯑꯃ ꯃꯥꯜꯂꯦ, ꯄꯋꯥ ꯀꯌꯥꯅꯣꯝꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ, ꯁꯤꯃꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯔꯨꯝꯁꯤꯃꯗꯤ ꯑꯩ ꯋꯥꯠꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯔꯦ꯫ ꯌꯦꯔꯨꯝꯁꯦ ꯄ꯭ꯂꯦꯠꯇ 230 ꯄꯤꯌꯦ, ꯍꯧꯖꯤꯛꯁꯦ ꯇꯥꯡꯉꯦ, ꯄꯤꯁꯇ 9 ꯄꯤ꯫ ꯁꯤꯅ ꯑꯩꯒꯤ ꯒ꯭ꯔꯤꯟ ꯇꯤ꯫ ꯁꯤꯅ ꯀꯩꯅꯣ ꯐ꯭ꯂꯤꯞꯀꯥꯔꯠ ꯃꯤꯅꯤꯠꯁꯇꯒꯤ ꯆꯦꯟꯕꯅꯦꯕꯀꯣ꯫ ꯁꯔꯐꯅꯦ, ꯁꯤꯅ ꯅꯤꯝꯕꯨ, ꯂꯦꯃꯟ, ꯑꯂꯨ ꯀꯦꯖꯤ ꯑꯃꯅꯦ ꯁꯦ꯫ ꯃꯁꯥꯂꯥ ꯑꯣꯠꯁꯅꯦ, ꯁꯤꯅ ꯑꯩꯈꯣꯏ ꯍꯦꯔꯣꯒꯤ꯫ ꯆꯅꯝ, ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯄ꯭ꯂꯦꯟ ꯑꯣꯠꯁ꯫ ꯁꯤꯡꯁꯦ ꯌꯥꯎꯅ ꯅꯨꯡꯁꯤꯗ꯭ꯔꯥ? ꯀꯥꯖꯨꯅꯦ, ꯀꯥꯖꯨꯁꯤꯅ ꯌꯥꯝ ꯃꯦꯁꯤꯒ ꯌꯦꯛꯑꯦ ꯍꯥꯏꯕ꯫ ꯃꯦꯁꯤꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯦꯀꯣ꯫ ꯂꯣꯏꯅ ꯃꯣꯠꯂꯦ, ꯃꯣꯏꯅ ꯀꯩꯅꯣ ꯃꯈꯥꯗꯨꯗ ꯍꯥꯞꯆꯤꯜꯂꯛꯄꯒꯤ꯫ ꯁꯤ ꯂꯧꯕꯁꯤꯅ ꯐꯩꯌꯦꯕ, ꯈꯪꯉꯕ꯭ꯔꯥ? ꯑꯃꯗꯨꯗꯤ ꯀꯩꯅꯣ ꯂꯣꯜꯂꯒ ꯀꯩꯅꯣ ꯇꯧꯋꯦꯅ, ꯁꯤꯅ ꯂꯣꯜꯂꯁꯨ ꯌꯥꯔꯦ, ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯊꯥꯡꯒꯠꯇ꯭ꯔꯁꯨ ꯌꯥꯔꯦ, ꯑꯗꯨꯝ ꯊꯛꯑꯁꯨ ꯌꯥꯏꯅ ꯁꯨꯃꯥꯏꯅ꯫ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯂꯧꯋꯦ ꯑꯩꯗꯤ, ꯁꯤꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯦ꯫ ꯂꯣꯏꯔꯦ꯫
ꯆꯩꯁꯤꯡ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯛꯀꯦꯀꯣ꯫ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯄꯣꯠ ꯆꯩꯁꯤꯡꯗꯣ, ꯑꯗꯣ ꯀꯩꯅꯣꯗ ꯗꯕꯥꯗ ꯍꯥꯞꯄꯗꯨꯗꯤ ꯍꯥꯞꯄꯔꯣꯏꯒꯦ, ꯀꯩꯅꯣ ꯇꯧꯔꯛꯑꯔꯣꯏꯒꯦꯕ, ꯚꯤꯗꯤꯑꯣ ꯅꯝꯃꯔꯣꯏꯒꯦ, ꯁꯨꯝ ꯃꯌꯥꯝ ꯁꯥꯡꯉꯅꯦꯕ, ꯑꯗꯨꯅ ꯂꯣꯏꯅ ꯗꯕꯥꯗ ꯍꯥꯞꯆꯟꯈ꯭ꯔꯅꯤ, ꯊꯥ ꯑꯃꯒꯤ ꯆꯥꯅꯅꯕꯅꯦ꯫ ꯑꯩꯁꯦ ꯏꯟꯖꯥꯡ ꯈꯔꯁꯨ ꯂꯩꯔꯛꯄꯅꯦꯕꯀꯣ, ꯑꯗꯨꯗꯨꯒ ꯎꯠꯄ ꯀꯥꯎꯍꯧꯔꯦ꯫ ꯁꯤꯗ ꯂꯩ ꯀꯣꯕꯤꯅꯦ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯎꯠꯂꯛꯀꯦꯀꯣ, ꯂꯣꯏ ꯂꯧꯊꯣꯛꯎꯔꯒꯦꯗ ꯂꯣꯏ ꯇꯥꯔꯦ꯫ ꯊꯕꯤꯅꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ, ꯐꯗꯤꯒꯣꯝꯅꯦ, ꯑꯗꯒꯤ ꯀꯦꯞꯁꯤꯀꯝꯅꯦ, ꯑꯗꯨꯒ ꯀꯩꯅꯣꯒ ꯀꯣꯕꯤ ꯂꯩꯅꯦ, ꯀꯣꯕꯤ ꯂꯩꯁꯦ ꯂꯨꯄꯥ 50 ꯄꯤ꯫ ꯊꯕꯤ ꯀꯦꯖꯤ ꯑꯃꯅ ꯂꯨꯄꯥ 40꯫ ꯑꯗꯨꯅꯦ ꯁꯤ ꯃꯉꯥꯏꯔꯦ꯫ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ, ꯑꯗꯣ ꯃꯊꯪ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯄ ꯉꯝꯕ ꯑꯣꯏꯒꯦ꯫ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯤꯡꯉꯦꯕꯀꯣ, ꯑꯗꯣ ꯁꯨꯝ ꯁꯥꯕꯅꯦ, ꯏꯗꯤꯇꯤꯡ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅ ꯐꯣꯟꯁꯦ ꯏꯁꯇꯣꯔꯦꯖ ꯑꯗꯨꯝ ꯐꯨꯜ ꯑꯣꯏꯕꯗꯣ, ꯑꯗꯨꯗꯨꯅꯅꯦ ꯀꯩꯅꯣ ꯇꯧꯕ, ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯤꯡꯉꯁꯨꯅꯦ ꯑꯗꯨꯝ ꯏꯁꯇꯣꯔꯦꯖ ꯀꯛꯊꯠꯄꯁꯨ ꯄꯥꯝꯃꯨꯕꯤ, ꯑꯗꯒꯤ ꯀꯩꯅꯣ ꯇꯧ ꯂꯩꯔꯦꯕ, ꯑꯗꯨꯗꯨꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛꯇ ꯅꯝꯕ ꯐꯔꯛ ꯇꯥꯕ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯔꯦ, ꯀꯦꯃꯦꯔꯥꯗ ꯅꯝꯕ ꯌꯥꯗ꯭ꯔꯦꯕ, ꯁꯤꯅ ꯁ꯭ꯅꯦꯞꯆꯦꯠꯀꯤ ꯅꯣꯔꯃꯦꯜ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯗꯅꯦꯕ ꯅꯝꯃꯤꯁꯦ꯫ ꯑꯗꯨꯅꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯔꯛꯀꯦ꯫ ꯑꯗꯨꯝ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯩꯀꯩ ꯀꯩꯅꯣꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯅꯝꯕ ꯍꯩꯇ꯭ꯔꯦꯕꯀꯣ, ꯑꯗꯨꯏꯁꯨ ꯁꯨꯝ ꯗꯦꯂꯤꯒꯤ ꯑꯣꯏꯕ ꯑꯩꯅ ꯀꯩꯀꯩꯗꯣ ꯁꯨꯝ ꯅꯝꯕ ꯊꯥꯒꯠꯂꯛꯀꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ, ꯑꯗꯨꯒ ꯂꯥꯏꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯒꯅꯣ꯫